ngasi ayuk phone khiba tuan tuan masi phone singdigi maruiba pausing khongacharakana Manipur top channel digi share tawjage ahanba maruiba pawa moina thau do loba tax khudak ta hanthana mirabai ki demand CM na yakidre MLA Fazrur gi yenglaga Buffalo Pham CM da di CM lagi CM Manipur Legislative Assembly gi miphamda appropriation bill khanabada Congress MLA akoizum mirabai na Nagaland state kisu ngasi thau gi mamal handahan kre Manipur gisu thau do lobu mamal hanthana ba khudak da tax ki senpham hantasi haba wafam chief minister na yakidre adumapu wafam asi state cabinet ta putoktuna kari tawba yabage haba khanakhi ge haina phungdokre chief minister N Biren hai Meghalaya gi oina cement koila yu yonmana singmadagi asoba resource kya lakli Arunachal Pradesh su mineral sing umangi pothokna singba kayadagi resource marang kaina lakli Manipur gi oina di resource lakpham leitabana asigumba potlam kayadagi lakpa tax na state asi salai bani MLA na pukhalakliba wafam asi maram sab oirabasu hojiki oina kari tawba yabage haibadu cabinet na pukhatuna khanakhige haina minister na makhataki Madugi mamangda MLA Kumari AK Mirabai na hai mamangi lenga ki matamda malem goina sungdok triba thaugi mamal adu lupa nifuga tereka point taragani thoi yoba matamda petrol mamal lupa humdraga mathoirom tamak piramki hojik sungdok triba thaugi mamal asi lupa kunga tereka point humdraga mari oiba matam asidana thaugi mamal lupa maudraga mangaga point nifuga nipan yaure Manipura petroleum gi pothok singda lobo value added tax ki sangasi sada kuntraga taruka point yankhai oiribasi atai state singda sada kuntraga mathogi makhada lawribani Manipur thaugi mamal wangkhalakpana nomagi tangai fadaba potlam sing yauna potlam kya kai hena wangkhalakpadagi miyamda awaba mayokna hali haiki Meghalaya Arunachal Pradesh na singba state singda bet lupa taret handaki loinana Assam da lupa ani handaki atai state singda bet hanthaba ngamlaga Manipur karigi hanthanba yaroidage state ki GDP wangkhatnabani haidunasu miyam awaba mayoknanaba thapakti topam tokte maramasina state asidasu thaudo loriba tax asi hanthangani haina minister na house ta lokthokpiu haina taksinki bill adu khanabada Congress MLA Fazur Rahimna wabagai de laidiba Buffalo Pham asi mawong maril tadre masi laingak na yengsinduna amuktangdi hingat hanana bo honabiu haina wakalaki maki wakat adu tab speaker Y Kemchand Nokphet tawraga honorable member gi wakat asi haukiba sahi mari romasida session khudingi taduna lai maramaduna house ki leader na sem gani sem loi habo wafam thambiu haina phungduki speaker gi wafam adu tarab tungna chief minister N Birena Buffalo Pham asi MLA Fazur Rahim gi yenglaga sem dadi sem lage haina house ta thajaba piki haba pawmusu ngasi phongkiba ayuki se phong singna maroiba paw amo ana phongnari khasa thrakpo na topa maroiba paw singsi headline oina mayam da share tawjarage singlaibak lauthokpa thinglubuda pressure lai awangmung newmai laibak lauthokpa thingbuda apan mapiriba angamba singdu kanano KS Joy Kishan Maharashtra Kerala dagi lakpa passenger sing test tawnaba khankhre haukiba sayol khara asigi manungda leba asigi tuan ba state amadi union territory sing maru oina Maharashtra amadi Kerala da covid ki laisat sandokpagi sang yamna wangkhalakliba sigi yenglaga state ani asidagi lakpa passenger khudingma Imphal airport ta February 13 dagi covid test tawba hawragani hain state health services na khangalakli State Health Services ki Director K. Rajonang si thokiba notice asigi matungina state asida COVID-19 gi anauba sapu amamu thengnadanaba khongthang asi section thorang oina pakhatpane state ani asidagi flight tongduna lakpa passenger khudima airport hek yaubaga tangai fadana sunaba makhal gi covid ki test sathagadabani hairi haba pawmusu phonakhi atopa pawmana lairik tamba phangalu haiba khongjangna mahiroi taraga manga soklei Mairoi singi khongjangna police na sathaki ba thawong kandem tawi emsu larik tamba phangalu haiduna mairoi singna changsilakiba khongjangna police ka muknabada mairoi taraga mangarom sokpadagi laikhatna khre hairi amasu Manipur da laidiba tongan college singi oja singna tare suba page na halu haiduna class boycott tawkibadagi mairoi singna
ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗ ꯄꯨꯂꯤꯁꯀ ꯃꯨꯛꯅꯔꯛꯄꯗ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩꯔꯣꯏ 15 ꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯩꯈꯠꯅꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯃꯔꯛ ꯊꯠꯅ ꯄꯥꯎ ꯑꯃꯅ ꯑꯁꯥꯝꯗꯒꯤ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯂꯈꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯥ ꯑꯁꯤꯒꯤ 9ꯗ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯂꯨꯕꯤ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔ ꯑꯃ ꯃꯜꯇꯤ ꯑꯣꯔꯒꯥꯟ ꯐꯦꯂꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯣꯅꯤꯠꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯕꯦꯟꯗ꯭ꯔ ꯄ꯭ꯔꯇꯥꯞꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯗꯤꯄꯥ ꯒꯧꯇꯝ ꯆꯍꯤ 33 ꯑꯁꯤ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯀꯌꯥꯁꯨ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯗꯤꯄꯥ ꯒꯧꯇꯝ ꯑꯁꯤ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯂꯨꯕ ꯅꯨꯃꯤꯠ 2 ꯁꯨꯕꯗꯒꯤ ꯂꯩꯍꯧ ꯂꯥꯛꯄ ꯑꯃꯗꯤ ꯑꯣꯕꯅꯆꯤꯡꯕ ꯂꯥꯏꯑꯣꯡ ꯀꯌꯥ ꯎꯠꯊꯣꯔꯛꯄꯗꯒꯤ ꯂꯩꯈꯠꯅꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯁꯣꯛ ꯑꯃꯗꯤ ꯃꯜꯇꯤ ꯑꯣꯔꯒꯥꯟ ꯐꯦꯂꯤꯌꯔ ꯂꯥꯛꯄꯗ ꯅꯠꯇꯅ ꯅꯤꯡꯁꯥ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ꯕꯥꯞꯇꯥꯏꯖ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯔꯛꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯀꯣꯔꯠꯅ ꯆꯍꯤ 8 ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2012ꯒꯤ ꯅꯕꯦꯝꯕꯔ 22ꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯥꯝꯀꯤ ꯈꯨꯏꯂꯣꯡ ꯚꯤꯂꯦꯖꯀꯤ ꯃꯀ꯭ꯔꯨ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯂꯩꯕ ꯊꯕꯛ ꯁꯨꯅꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯈꯣꯂꯥꯗ ꯑꯁꯥꯝꯗꯒꯤ ꯗꯣꯂꯤ ꯔꯤꯌꯪ ꯆꯍꯤ 33 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯋꯥ ꯀꯛꯅꯕ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯖꯤꯔꯤꯕꯝ ꯀꯂꯤꯟꯒꯔꯗꯒꯤ ꯔꯥꯖꯨ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯕꯨ ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯋꯦꯁꯅ ꯆꯍꯤ 8 ꯊꯥ 9 ꯀꯩꯁꯨꯝꯁꯪꯗ ꯐꯥꯗꯣꯛ ꯑꯣꯏꯅ ꯂꯩꯅꯕ ꯉꯁꯤ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ NH 38 ꯂꯝꯕꯤ ꯕꯟ ꯇꯧꯒꯅꯤ꯫ ꯆꯤꯡꯇꯝ ꯁꯤꯟꯃꯤꯂꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤ ꯑꯃꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38ꯀꯤ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯇꯤꯟꯇꯣꯡ ꯂꯥꯏꯖꯣꯡ ꯑꯦꯔꯤꯌꯥꯗ ꯅꯨꯡ ꯁꯨꯗꯨꯅ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯑꯣꯏꯖꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯃꯤꯁꯤꯡꯕꯨ ꯊꯕꯛ ꯁꯨꯕ ꯌꯥꯍꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔꯅ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯍꯟꯗꯣꯛꯇ꯭ꯔꯒꯗꯤ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯂꯝꯕꯤ ꯕꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ NH 37 ꯄꯥꯠꯁꯣꯏ ꯇꯨ ꯁꯦꯖꯥꯡ ꯆꯤꯡꯇꯝ ꯁꯤꯟꯃꯤꯂꯨꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ NH 37 ꯄꯥꯠꯁꯣꯏ ꯇꯨ ꯁꯩꯖꯥꯡ ꯆꯤꯡꯇꯝ ꯁꯤꯟꯃꯤꯂꯨꯞꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯎꯄꯨ ꯍꯥꯎꯀꯤꯞꯅ ꯍꯥꯏ ꯃꯇꯝ ꯁꯥꯡꯅ NH 37ꯗ ꯅꯨꯡ ꯁꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯕ ꯑꯃꯁꯨꯡ ꯏꯆꯥ ꯏꯁꯨꯁꯤꯡꯕꯨ ꯊꯛ ꯆꯥꯕꯒꯤ ꯁꯤꯟꯐꯝ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯆꯤꯡꯒꯤ ꯂꯝꯗ ꯅꯨꯡ ꯁꯨꯕ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯅꯨꯡ ꯉꯥꯛꯇ ꯂꯩꯕ ꯆꯤꯡꯒꯤ ꯂꯝ ꯑꯣꯏꯕꯅ ꯂꯧ ꯎꯕ ꯌꯥꯕ ꯃꯐꯝꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯒꯤ ꯍꯤꯡꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯟꯐꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡ ꯁꯨꯕꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤꯅꯤ꯫ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯅꯨꯡ ꯁꯨꯕꯒꯤ ꯊꯕꯛ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯆꯔꯥ ꯍꯦꯜꯍꯟꯕꯤꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯁꯤꯟꯃꯤꯁꯤꯡꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯔꯣꯌꯦꯜꯇꯤ ꯊꯤꯔꯒ ꯅꯨꯡ ꯁꯨꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯊꯕꯛ ꯁꯨꯔꯝꯕ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯈꯤꯕ ꯑꯁꯤꯅ ꯅꯨꯡꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯁꯤꯟꯃꯤ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯅꯨꯡꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯍꯤꯡꯅꯕꯒꯤ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯕ ꯑꯣꯏꯕ ꯊꯕꯛ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯍꯥꯟꯅ ꯇꯧꯕꯤꯔꯒ ꯊꯤꯡꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯔꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯁꯨꯡꯅꯠ ꯅꯠꯇꯅ ꯁꯔꯀꯥꯔꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯤꯡꯖꯤꯟꯕꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯈꯤ꯫ ꯃꯔꯛꯊꯠꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯄꯨꯗꯨꯆꯦꯔꯤꯒꯤ CM ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯗꯨꯆꯦꯔꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯇꯨꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ V. ꯅꯥꯔꯥꯌꯟꯁ꯭ꯋꯥꯃꯤ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯩꯃꯥꯏꯗ ꯊꯥꯖꯕꯒꯤ ꯚꯣꯠ ꯂꯧꯔꯝꯗꯥꯏꯗ ꯁ꯭ꯄꯤꯀꯔ BP ꯁꯤꯕꯀꯣꯂꯨꯟꯗꯨꯅ ꯍꯥꯎꯁꯀꯤ ꯃꯤꯐꯝ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯦꯐꯇꯅꯦꯟꯠ ꯒꯚꯔꯅꯔ ꯇꯃꯤꯁꯤꯂꯥꯏ ꯁꯣꯟꯗꯔꯟꯖꯟꯗ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯤꯔꯣꯜ ꯑꯗꯨ ꯄꯤꯁꯤꯟꯈꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥ ꯉꯥꯡꯈꯤꯕꯗ ꯅꯥꯔꯥꯌꯟꯁ꯭ꯋꯥꯃꯤꯅ ꯍꯥꯏꯈꯤ BJPꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯅꯝꯗꯨꯅ ꯍꯤꯟꯗꯤ ꯂꯣꯟ ꯆꯠꯅꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯇꯨꯍꯟꯈꯤꯕꯅꯤ꯫ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ MLA ꯈꯔ ꯅꯝꯗꯨꯅ ꯐꯝ ꯊꯥꯗꯣꯛꯍꯟꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯀꯌꯥꯅꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ BJPꯕꯨ ꯃꯔꯥꯜ ꯁꯤꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯃꯇꯝ ꯀꯛꯇꯅ ꯕꯣꯏꯀꯣꯠ ꯇꯧꯔꯦ꯫ ꯃꯍꯥꯔꯥꯖꯥ ꯕꯨꯙꯆꯟꯗ꯭ꯔ ꯀꯣꯂꯦꯖꯀꯤ
टीचिंग अमदी नन टीचिंग स्टाफ सिंगना माइरोइसिंगबु थावोइबिदबा अमदी लाइरिक ताकपिरक्तबना माइरोइसिंगी पुंसी मांगबा याना लैरे मरमदुना लैंगा अमदी ओजासिंगा यानाबा पुरक्त्रिबा फाव महाराजा बुधचंद्र कॉलेज ngasi matam kaktana boycott tawre tungi yumbi oiriba mahiroisingbu lamkhangna mangananaba man mamongda tarokliba government amadi ojasingna muknabagi thawangsinga si akan mamongna kandem tawi mahiroisingi punsibu kananabgi damak lainga amadi ojasingi marakta leiriba sayetnabasi athuba matamda yanaba puraktuna mahiroisingbu mahitamba phanganbiyu haina महाराजा बुधचंद्र कॉलेज स्टूडेंट यूनियन की फाइनेंस सेक्रेटरी हाइस एस नीलमेन थादोरप चिरोल अमन फोंदोरकली हैनसु पाउसना मखा तारी।